खुरमजरी SKTV न्यूज़ पे यंगबीर पुनमकपु लाइखोराम थेथोय चनुना ताराम नौचरी अहानबदा मरोइबा पाव मणिपुर की इरांग लोइसिनब पांदमदा लेंगा की थाकता चीफ मिनिस्टर युमनाम खेमचाना कुकी जो काउंसिल म्यूट सिंगंगा से गौहाटी दवारी सानब होख्रे मणिपुर दवारी सानफम लेतबगुम चीफ मिनिस्टर युमनाम खेमचाना मणिपुर थुगाइनब होनरिब कुकी जो काउंसिल गौहाटी दा वारी सानब बोको कोमी नयानिंग दो फुंगोख्रे लमदम असिगे सेनमिटलोन फगत हन्नब यांगलेन सरू ओरिबा एग्रीकल्चर दा मियामना हेना थवाई याउसिन मथौ ताय हाइना मणिपुर की गवर्नर अजय कुमार भालाना फोंदोख्रे मितोप खंदोपलग मिकोप थीसी हाइबदा हुजिक लेरिबा लेंगाक अमदी बीजेपी मणिपुर प्रदेश ना थौसाद्रिबा सी मितोप सिंह सवतलिब्रा हाइना कैंपेन फॉर जस्ट एंड फेयर डेलिमिटेशन JFD ना हंगलखली मालेम की मफम सिन बथुना पांगथोकनबगुम इस्लाम लाइनिंग चटप सिंगी सेंगलब कुमहै ईद उल फितर ngasi मणिपुर द सुपाक सन पांगथोकनखै मणिपुर दा थोकलिबा इरांग असिगे वारोइसिन पुरकनबा लेंगा की थाकता चीफ मिनिस्टर युमनाम खेमचाना कुकीजो काउंसिल की मिहुत सिंगंगसी गौहाटी दा वारी सानबा होख्रे वारी सानबा असिगे दमकता चीफ मिनिस्टर वाई खेमचाना ngasi अयुक पुंग 13 रोम तारकपा दुबाइदा गौहाटी की दमक एयर इंडिया की फ्लाइट अमदा इम्फाल इंटरनेशनल एयरपोर्ट थादोकलब मतुंग नुमित युंगबा दुबाइदा गौहाटी दा थुंखी मफम अदुदगी गौहाटी के खनापरादा लेबा विवंता होटल तमना चटखी हाइरिबा होटल अदुदा ngasi नुंगथिल कुकीजो काउंसिल की मिहुत सिंगा चीफ मिनिस्टर वाई खेमचानगा मणिपुर दा महौसागी फिबम हंजिलकनबकी मतंगदा वारी सानबा होख्रे हाइना SKTV ना फोंगबा पाव अमना हाइरि वारी सानबदुदा कुकीजो काउंसिल दा यावबा तोंगान ट्राइब निपान की लुचिंगबा सिंग अमदी मणिपुर लेंगा की कमिश्नर होम एंड अशोक कुमार सु सरुक्याकी हाइना पाव असिना मखातारी अमरोमदा ngasi wari sanaba sigi dama kukizo council gi luching basing gauhati da mangjaunana leiba yauna khrabani chief minister Y Khemchana gauhati gi hotel vivanta da thungbaga मफम अदुगी पाउमी सिंगना हंगबा वाहंगी पाउखुमदा हुजिक मकी ओइनदी वारी सानगदौरिबा सिगी मतंगदा वाफम खरा थंबा हाइबसी ngनमल्ली हाइना महाकना फोंदोकलमखे हाइरे पनबे याबदी चाही अहुम फारकलबा मणिपुर की रांग असिग मरी लेनना चीफ मिनिस्टर ना लुचिंगलगा मणिपुर लेंगा की थाकता कुकी की CSO गा वारी सानगदौरिबा सि ngasi सिना इहान हानबनी हिराम असिगी मतंगदा चीफ मिनिस्टर की सेक्रेटरी नैलन थांग टेलियन ना कुकीजो काउंसिल की चेयरमैन हेलियन थांग थांगलेता हौखिबा तांग तरा तरेता अइबा चेरोल थादुना खंगहनब लेख्रे मणिपुर की चीफ मिनिस्टर अमसुंग कुकीजो काउंसिल के मेंबर सिंह गौहाटी दा वारी सानबदा सरुक यानबा चेरोल अदुना खंगहनखेबनी वारी सानगदौरिबा सिगी मरुओइबा पांदमदी मणिपुर दा मौसागी तंगदु लैताबा फिबम पुरकनबकी मतंगदा खननै नगदबनी हाइना चेरोल अदुदा पल्ली पनबा याबदी मणिपुर दा थोकलिबा इरांग असिग मरी लेनना मिनिस्ट्री ऑफ होम अफेयर्स न सेलगा मैचै अमसुंग कुकी की CSO सिंगा पुना न्यू दिल्ली दा तांकक नाइना वारी सानबा लेख्रे मसिगै रोइनना लेजिस्लेचर सिंगी मरक्तसु मैचै अमसुंग कुकी अनि की मरक्ता BJP की लुचिंगबा सिंग याउना न्यू दिल्ली दा उनादुना वारी सानबा लेख्रबनी अदुबो हंदक लेंगाक असिना थांगलक्लिबा खोंगथांग असिदी कुमजा लिसिंग अनि कुनहुमदोगी मे तांग अहुमदगी थोरखिबा इरांग असिगी मतुंग तारकपदा इहान हानबा ओइना लेंगाक अमदी कुकी की CSO गा वारी साननबा होनरकपनी मणिपुर मनुंगदा वारी सानबगी मफम लेतबगी मोंगदा चीफ मिनिस्टर युमनाम खेमचाना मणिपुर थुगाइनब होनरिबा कुकीजो काउंसिल का गौहाटी दा वारी सानरिबा सि यानिंगदे हाइना कोकोमी की कन्वीनर YK धीरेनना पेंदब फोंदोरकली ngasi lamfel da leiba kokomi office ta pangthokpa pawgi mifam amada wafam asi फोंदोकलदुना YK धीरेनना मखाताना हाई मणिपुर दा लेरिबा कांगलुप खुदिंगमा कोकोमीना इकाई खुमनै लोइनाना लमदम असिदा खुंदामिनरिबा कांगलुप फुरुप खुदिंगमक इंग चिकना अमदी नुंसी सानना लेइनबा कोकोमीना थौदांग कया लौरगा लाखले मणिपुर दा महौसागी तंगदो लैताबा हंजिलकनबा पीस की दमक कोकोमी की माइकई दगिसु थोंगलाउना हांगलगा थमली अदुबु मणिपुर दा तंगदु लैताबा
hanjilaknabaki wari sanaba lamdam masida mafam leitabadawna Chief Minister Y Khemchandna Kukizo Council ga Guwahati da chatuna wari sanaba haibasi yaningde thokliba irang asi Manipur da oiba maramna state asigi manungda loishinaba honagadabani madugi mahut atopa lamda chatuna loishinaba honaba haibasi lamdam masida leiriba miyamgi ikai khumnabada khongoi nabaga chapmanai haiki mahakna makhatana phungdokibada kumja lising ani kun humdoi gi me tang ahumdagi hawrakhiba irang asina maram oiraga mamangda palamba lengak center na thamlakhiba president rule amadi hauzik paliba lengak asina kanglup khudingmak amata oibagi mithiengda yengbagi mahut kanglup amakhakta da tongduna leiba amadi state asida law and order ngakpa ngamdribasi laibak thibani lamdam asida tangdo laitaba purake hairabadi kanglup khudingmak manaba mithiengda yengba law and order ningthina ngakpa haibasi aduke matik maru oi tungda issue ma lakpa matamda Manipur gi wangmada chatlaga wari sanabagi hainabi leitanaba paliba lenga kasina hotna hoba mathau tai haina YK dhirena makhatana phungduki law and order si ngakadune leiriba Manipur de leiba security forces sing si mokoi sing asi mathau to holakanda mokoi sing da lamen to henba kulai paiba terrorist sing to madugi matakta kanba thabak lokhalakanda tangdu leitaba fibam ama laknaba honabagi mahutta hena laipak sibu thugainaba honariba singatu namtharakanda namkoi singasi fazana mokoi singasi da control torakanda anti porknaba honaba aibasi tawbugi mahutta paksi gi manungda wari sharnaraga any mapa jaga amada Susanpur da Prezrol da Diribam da natra Kangpokpi da natra any khulda natra Senapati da natra Santen da Tenopan da any hoya amada aikoi Manipur gi issue singasi resolve tawna bogona ba matamda madu gi mafam sida tawbugi mohutta atop state chalakanda madusu Manipur gi leiba tongan ba secretariat ki leiba secretariat level da natra minister team mamagi mar level da wari shabagi mohutta Manipur gi jaktom khamdong na leiba dum da basi minister mana chalakanda masi wari shabai bese masi tamna laibak thiba amasung masi Manipur gi tunglam chatta masi amna laibak thina aikoi lehoraga daba dumba thobuk thong amani haina aikoi kokomina laujai lamdam asigi semitlon phagatna bohotnabada yanglen saru oriba agriculture gi lam asida miyamna hena thawai yausin mathau tai haina Manipur gi governor Ajay Kumar Bahala na phungdokre ngasi Central Agricultural University Kaw Imphal sinduna College of Agriculture gi auditorium da futuristic agriculture for Northeast Bharat sustainability innovations and opportunities haiba them da numit humni chathagadaba agri vision agri youth parliament inglisingani kuntaruk hodokpagi thoram da wafamasi mahakna phungdokibani thoram aduda Kaw Imphal gi vice chancellor Dr Anupam Misra Assam Agricultural University Jorhat ki Vice Chancellor Dr. DPOT Raskova Akhil Bharatiya Vidyarthi Parisad ki National Secretary Kamlesh Singh Agrivision gi National Convener Manish Faten Nachingba Miyoi Kayana Saruk Yaki Thoram aduda tongan ba stall taranipan hangduna law singuga mari leinaba potlam kaya yonduna miyamda phanghanki Kaw amadi atopa state singi mahiroi kayana natki oiba jagoi sing utpayawna pangthokhiba thoram aduda governor Ajay Kumar Bahala na hai tunglam chatki yenglaga awangnongpo ki state singda law singu gi thabak sing hena chawkhatnaba thabak paikhatpa mathau tare state sing asida sufum nofum leirabasu lawmi singna puthokliba pothok sing marang kaina yonfum leitabagi awabadi adumak mayoknari haiki mahakna makhatana haikibada Manipur gi lawmi singna law singu tawduna lamdam asigi semitlon chawkhatnaba hotnabada achawba mateng panglaga lakli leibak asida leiriba miyoi ayambana law singu gi thabakta achawba thodang kaya lawrabasu hauzik fawbagi oinadi gross domestic product GDP gi chang asi nemna leiri GDP hanthaba sina maram oiraga awangnongpo ki state singda leiriba lawmi sing awaba kaya mayoknari adubu north east ki mafam ayambada mausa gi pothok sing puthoktuna hingba yaba mafam amadi oiri pothok sing asi puthokna bohonabada infrastructure gi awatpa amadi market matik chana leitriba si yengsinba mathau tai GI Tech fanglaba Manipur gi Chakhau asi malem gi mafam khudingmakta fangbata natana miyamna su pamna chana basinjak ama oiri Chakhau na Manipur bu sak takpada chawba thodang lawribani haina governor Ajay Kumar Bahala na makhatana phungdokhi
Agriculture remains the backbone of our economy, supporting the livelihoods of majority of our population, yet its contribution to GDP remains relatively modest. This imbalance presents a critical opportunity, especially for regions like Northeast, where agriculture is not just an occupation, but it's a way of life. The Northeastern region is richly endowed with natural resources, fertile land, and extraordinary biodiversity. However, we must also recognize structural challenges that persist in this region: the fragmented land holdings, limited infrastructure, inadequate market linkages, and the growing pressure of climate variability. And yet, with these challenges lies immense strength. Mitop khandok laga mikok thisi haibada hojik leiriba lenga kamadi BJP Manipur Pradesh na thausa dribasi mitop sing saugat labra haina campaign for just and fair delimitation JFT na hanglakli JFT na paring nai na chatharakpa campaign gi saruk ama oinangasi Kakching district ki manung channa leiba wabagai lamkhai kaithelda JFT na Thobal District United Women Welfare Organization Thobal imaga punna sinduna miam punna census and delimitation gi matangda khana neinaba mifam ama pangthokre Mifam aduda JFT ki Secretary Finance Sunil Karam, Thobal District United Women Welfare Organization, Thobal Ima ki President Khumukcham Memasu Sarukyaki. Mafam aduda Thobal amasung Kakching District ki manung channa leiba Maira Paibi Luchingbi Singh su Sarukyaki. Miyamgi Mifam aduga mari lenana JFT ki Secretary Finance Sunil Karam na fungdokibada Ministry of Home Affairs ki meeting makhada tangkak ani thokna yumkok amadi mikok thinaba thaurang tawribasi hojik Manipur gi oiriba law and order gi fibam district amaga gi marakta miyam mapung fana changnaba yadriba national highway singda ningthina chatpa yadriba lanjinariba sing masagi yumda ningthina changba yadriba tanja amadi matam kayadagi lamdam asida lo kaina changlakiba mitop sing hana khandok triba asida chunaba oide yumkok amasung mikok thigani haiduna nang hauraroi matagum thaurang liba sigi Maram Miam da Kanghalu, Assembly Mifum Fauba MLA Karadi, Virtual da Saruk Yari, Amadi Kuki Singa, Wari Sanaba Fauba Manipur da Sanabangamde, Tanzasi da Census Tauba Haibasi, Achumba Sengba Oiroi, Kanglon Chumna, Tiba Ngamloi, Haibasi, JFT gi Tazabani. JFT na Census Tingde, Hana NRC Tauraba Matungda Census, Pangtoksi Haiba Wafamni, Assembly da Wari Pamalauduna, Center da Taksin Biu Haibasu. Tabi khidre mitop khandok laga mikok thisi haibada lengak amadi BJP Manipur Pradesh na thausadribasi mitop saugat labra haiba wahang lakle political party singsu masa masagi party ki firep miamda khanghanbiu lengak asina su chapchaba warep amalauraga center da thagadabani haina Sunil Karam na makha takhi Financial year English ngani kun manga kun taruk loisalakpaga loinana ningthina thabak thauram sing loisinaba tha sigi tang kunithoi nomaizing tang kunipan thangza amasung tang kunmapan nomaizing numit sing asida Manipur lenga ki oina suti leiroi hairi Manipur ki governor gi order matung inna Manipur lenga ki General Administration Department gi Joint Secretary Thokchom Bedazit na thokibat cherol amada hai riba numit sing asida Manipur lenga ki makhada Treasury Operation ga mari leinaba office sing autonomous body institution corporation societies board yauna private amasung public sector bank sing suti oiroi hai riba khongthang asi chatliba financial year inglising ani kun manga kun taruk asigi thabak thoram sing ningthina loishin mangamna ba paikhat pani hairi Malem gi mafam sin bathungna pangthok nariba Islam lining chatpa singi senglaba kumhai Idul Fitr gi thoram Manipur da supak san na pangthok nari Ramadan gi thabum amachupna chara heluraba matung pangthokpa kumhayasi Manipur gi maitei pangal singna khundaba tongan tongan ba mafumda ayuk angan badagi hauna Idga singda Id ki namaz sonduna pangthokpa haunaki maduda miyamna lining laishon ga mari leinaba aru ahen gi fi role sing set saduna saruk yabagi achoba saktam lamdam asigi mafum kayada uba fangki Id ki namaz sonba duda lamdam asida thokliba thodok wathok amadi isu kaya si loishinduna tangdu leitaba lamdam ama oihannaba mapuda thoniki loinana khundaminariba furup sing nungshi chanana hingminaba Sembi ba mapuda dua tauduna haizaki
ईद की नमाज लोइरबा मतुंग अमगा नुंगसी चानना लेंगोनदुना अवा नुंगाई कया हंगनाबा अमदी ममांग थक्ता लेनखिबा नुंगाइनदबसिंग कोकनरेसी हाइनदुना अचेतपा मरी अमसु सागतनखि तुंगदा कॉबरस्तान सिंह द चतुना लेखिद्रबा इमुंग मनुंग अमदी मरी मता सिंगी खबरदा जियारत तौदुना मखोइबु मपुगी नाक्ता नुंगाई याइफमा थंबिनबसु मपुदा दुआ तौदुना थौनिखि थौरम सिंह असि पांगथोकलबा मतुंग युमलोन कैरोनबा सिंगी युमदा चटनादुना अरैबा चामिन थकमिनखि लोइनना मरी मता अमदी लमदम असिदा खुंदामिनरिबा तोंगान तोंगानबा फुरुपकी मरुप मपांग सिंग पुन्ना हराव हराव चामिनबना सेंगलबा कुमहै असिगे मपुंग फाबा सक्तम सिंग ओइखि अमरोमदा अमदी युमनाक सागै ओनख्रबा निंगोल सिंगना मपाम लमदमदा अथुम अहाव सिंग पुरगा लाकनखि सेंगलबा कुमहै असिगा मरी लेनना यारिपोक सिंगा दा लेबा इदिगादा ईद के नमाज सोनबदा सरुक याखिबा CLP लीडर सु ओइरिबा वांगखेम एसीगे MLA के मेघा चंद्रना हाय ईदुल फितर के कुमहैना लाकपदा लमदम असिदा खुंदामिनरिबा अखोय मैसेल अमगा नुंगसी चानबा अमदी मतेंग पांगनदुना तंगदु लैताबा लमदम अमा मपुना पिनबिबा ओइरसनु हाइना महाकना फोंदोखि अमरोमदा इदिगा कमिटी की माइकैदगिसु कुमहै असिना लाकपदा अखोय मसेल के मरक्ता खेनाबा थमदबा अमदी नुंगसी चानना हिंगमिनबा ngamba oirsanu haiki After a one Ramzan, we are celebrating here Eid Mubarak, and on this occasion of this Eid Mubarak, I extend my heartfelt happiness with the Eid Mubarak, and with this occasion, I extend happiness to all the people, and after a long patience and discipline to the Almighty God Allah. Today is a very happiest moment to celebrate this Eid Mubarak, and with this occasion I appeal to all the people, let us live together, let us work together, let Almighty God bless to us to bring peace, normalcy and prosperity. Manipur da khundaminariba chingmi tami Hindu Musalman tati khudingmak ing tapna santi leina mara chetpa lengak amagi makhada mara chetpa purama hoirakna nabagi adugumbagi wakhalon aduda sokhoi dwa yauzai loinana hairiba Idul Fitr asina lakpasida jati khudingmak amaga nungsinana Manipur asida ingna sikna leiba ngambo helasanu Pau meeting tabiriba singmo marak thanaten break amatang lominasi SKTV na local operator singidamak nungairaba pau puduna lakshari high speed internet IPTV OTT yauna atai khudong saba kya piriba SKTV gi saruk ama oibiu franchise ki khuthangda mapangal kalaba connection facility leijare local cable operator ama oiduna miyamda news amasung entertainment program sing yahonbiu SKTV gi technology amasung magun leiraba service asida adumsu yawiu Akupa Marol Gidamak, mobile number 7005-259-437, Natraga 8974-209-157 da call taubirakuna khangbiba yagani. Break ki matung makataba pau sing amuk lominasi Mayang Imphal Bengungi Maitay Pangal Singna Matam Kuina dagi ngairakpa Idiga Lampak ngasi Idul Fitr ga mari lainana Mayang Imphal AC MLA Kongkham Robindro na Bengungi Miyamda khutsinakre Idiga Lampak aduda MLA Robindro yauna Maikay Adumgi Maitay Pangal Singna Id kiduwa tokminakhi Thawramaduga mari lainana MLA Robindro na hai Bengun hai riba mafam asi Mayang Imphal AC gi manunda mising yamna leiba mafam amani Chahi amada Id ki kumhai asi anirak pangthoknei ngasi pangthokliba Id asigi matung tha anirom leiraga Id amagasu pangthokadauri asigumba senglaba numit asida Bengun miyamgi namas sonbada punfam matik sana leitabagi awaba koknaba JYDC Mayang Imphal lam asibo kathok liba imung animak amadi fibam asi yaunaba mateng panglakhiba pumnamakpu thagatpa phungdokli Mathang chahidagi lampak asistem gatuna miyam punna mapuda duwa tawbada hena khudong charagani haina MLA Robindro na phungdokhi amaromda JYDC Mayang Imphal ki president che samp achobana haikibada Bengungi idiga asida miyam punna namas sonminaba haibasi pokpadagi khanglaktri haiba yai adubu idiga gi lampak asi miyamna leiraga ngasi MLA Robindro da khutsin nabibani Madugidamak MLA bu Bengungi miyamna thagatpa phungdokli haina mahakna haike
Sahi unda anrek laiba it ngasi pangthui siga thani matungda lakadaba it siga tugumba thorom la kan da koina nama sombam lampakumba mayam pubam jelaitaba koi JYDC di lamju ka thokirakpa imung animak amadi lekai khunda teng pangbirakpa sigi fiom se lampak sibu oibe yanaba nama sombe yanaba simbirakpa pai punong koi ma ke tegi han han nam ko thagachari sidagi koina gyan ta dagi matam dagi haiba tare Bengal da mi masing di am laiba duga am chaw khunjaw asida diga da na ma son bagai je koina hek khak badagi koi pok je mang khadagi sei gai mang dagi di punnai koi punna am matam koi punsala gan koina ma son me kano si khangdri he du ngasi di mang Imphal kendra gi huji MLA oi biri ba ming wena panjara ba da siri kongkham lo bin ro singna koina huji pulli ba mafam diga gi mafam haidi playground ase hai ba ground ase miam da leira na si kusina biramba MLA go haninga leitana je wadi sigi mai kai da amadi bengun miam gi amadi mai Imphal kendra gi praja gi mai kai digi thap phangdok sari Idul Fitr gi senglaba kumhai asi Khetri Bengun idiga committee na silaga Khetri Bengun mamang uyuk ching Kabarstan da su harau tayamna chaklen ama chamin aduna pangthokhi kumhai asi ga mari leinana Khetri Bengun idiga committee gi secretary Fazur Rahman na phungdorakpada Khetri Bengun mamang uyuk ching da leiriba Kabarstan asi layoi khraba ipaipu singna ningthina semgat sagatuna thambiramba sina ngasidi masa oiba singna karigumba harau kumhai ama pangthokpada natana ngasi maksu itki thoram mafam asida ningtamna pangthokpa fangle loinana lamdam asida khundaminariba furup khudingmak Idul Fitr na lakpada ikhoi masel amata oina nungsi chanana hingminaba lamdam ama ohelasi makhal kayagi su singna awaba taraba miyam khudingmak ngasi gi senglaba numit asina chamthoktuna tangdu laitaba lamdam ama oirasanu haina mahakna phungdokhi Thaudoga thokna pik thalaba iramda masi ngasi matung tabadagi amuk hanna siguma phataba thaudok thoktanabagi damakta su committee asigi amadi Idul Fitri gi maikei dagi khoina pausian jari loina na ngasi pangthok jariba Khetri Bengun mamang ching uyok ching da leiba Kabarstan asi aikhoina ngasi phawbada amadi tungda haurakadaba naron singna mafam matam chana sijinabagi damakta aikhoina tungi damak khanduna pakcharo mafam asibu aikhoina senajari loina na tungda haurokliba naron singna su matung tabada mafam asibu rangkaina amadi mafam chana matam gi chana raba thodo wathok sing amadi tholakadaba phataba sing ngakthok pinabagi damakta su nolokchari State asida mahosagi tangdu laitaba fibam hanjilaknaba ki pandamda security force da chathakiba search operation singdangarang state asigi ching amasung tamgi mafam kayadagi yamlaba khutsukulai kaya fagat pangamkhre khulai sing adu Imphal East district ki manung chanba huitrubi terama khagi chingkhong kairawang camp sagolmang police station akonba Samphai Hill Ranch Tengnopal district ki More police station akonba border pillar 72 manak nakna leiba Yangobung Khul Tengnopal police station akonba Loishi amasung Saivom Khul anige general area Machi police station akonba SL Chowgam Kaksing district ki Wabagai Turel Mamai area Lamsang police station akonba Lamdeng amasung Kamengi area Thawal district ki Manung Chanba Tekcham Sanjiching district Asimak ki Manung Chanba Tentha Marongban area Nongpok Sekbai police station akonba Haukhong Ching amadi police station asigi Manung Chanba Leirong Thel Pitra Maning Ching dagi fagat pangam khibani hairi faraba khutsukulai sing adugi manungda AK-56 rifle insas rifle SLR 9mm pistol CMG carbine .32 pistol .303 rifle countrymat pistol countrymat 12 bore single barrel gun countrymat rifle M79 grenade launcher masing yamlaba IED sink pompis tongan ba Calibrigi live round sink, hand grenade, magazine, binocular, radio set, local Nasaba bomb, smoke grenade, stun grenades, electric detonator, amadi smoke bomb na chingba kaya yauri haina police ki pau amana khanghalakli. Malem sin mathungna pangthok nariba World Poetry Day English singani kuntaru ki thoram Manipur University ki Department of English and Cultural Studies na sillaga department asigi smart classroom da pangthokre thoram aduda Manipur University ki School of Humanities ki Dean Professor Tourism Tampha Sahitya Academy Yuva Puraskar awardee Wangthoi Khuman Tayanjam Jayanta Poetry awardee Devdas
Mairembamna amadi department asimaki head professor R.K. Asalatana mithungnan sing oina saruk yaki. Thauram mapugi warol piraduna Professor R.K. Asalatana phongdokhibada Manipur University English and Cultural Studies na chahi khudingi World Poetry asi pangthoktuna lakli masigi maruoiba pandamdi lamdam asida khundaminariba kanglup singi leizariba saireng amadi isaina chingba sing asi sak taknaduna amana amagi lon khangnaduna nungsi chanaba puraknabani haina mahakna phongdokhi. Multiculturalism, plurality, multidisciplinary global situations. In order to connect with people from different backgrounds and in order to celebrate or promote diversity, then cultural diversity, we have organized this World Poetry Day in order to celebrate the diverse culture, the language, the linguistic diversity. So in the department, we have students from different communities, from different backgrounds. So Housing among state asidang asigi oikhiba ing asagi pau pizari ICAR Regional Central Imphal Patigi Fangba report ki matung ina ngasi state asida khwaidagi sabagi chang Celsius degree kun manga dasmik manga oiki aduga khwaidagi ingmagi chang na Celsius degree taramari dasmik manga ni nungshita yawba isingi manilgi chang na ayukta chada marifu taramari amasung nungthilda na chada hufumathoi oiki nong chubagi chang na millimeter ani dasmik sino yoki aroibada maroiba pausing amuka hana pizari. Manipur girang loishinaba pandamda lenga ki thakta Chief Minister Yumnam Khemchana Kukizo Council gi miut singa ngasi Guwahati da wari sanaba hokre. Manipur da wari sanafam leitabagum Chief Minister Yumnam Khemchana Manipur thugaina bonariba Kukizo Council ga Guwahati da wari sanaba bo ko mina yaning da phondokre. Lamdam asigi senmitron fagat hanaba yanglen saru oriba agriculture dam yamna hena thawai yausin mathau tai haina Manipur gi Governor Ajay Kumar Bhala na phongdokre. Mitop khandok laga mikok thisi haibida hojik leiriba lenga kamadi BJP Manipur Pradesh na thausa dibasi mitop sing sagun labra haina campaign for just and fair delimitation JFT na halakli. Amaso Malem gi mafam sin bathungna pangthok na bagum Islam lining chatpa singi seng laba kumhai Idul Fitr ngasi Manipur do supak sanna pangthok na khe. Matang asida bulletin asi loishinjare Manipur miyam gi punsida khwaidagi henna maroiba state asigi leibag asigi amadi malem gi e pau singi damak SKTV news pu mityeng ta dun leibiyo khurumchari.